ngase nungtil phong ki ba tongan ba pause kharagi collection miyam da khudul tamjage muibana ma ki pokna pham lamdam somdan da lakpaga iroinana mamang da mangna tawkhiba aranba sang naga miyam da Lalle Haijagdbni haiba ZUF ki wafam nungtil pause ki chefong ama oiriba pokzel dagi lokhatchadaga thamjage National Socialist Council of Nagalim NSCN-IM ki General Secretary Tungaleng Muibvah ma ki poknapam lamdam Urkhul District ki somdan da lakpaga iroinana magna mamangda tawkhiba aranba sing adugidamak naga miyam ta Lalle Haijagdbni haina lalawlop Zilerong United Front ZUF na phongdorokli Front asigi Secretary Information and Publicity Louis Golmaina thadorokpa chirolamagi matung ina hai NSCN-IM ki General Secretary TH Muibvah tha asigi kunganithoida ma ki poknapam lamdam Urkhul gi somdanda chahi yankai manga gi matungda laktuna miyamga unagadori adubu TH Muibvah masamak chahi yankai manga asida naga singi ningtamba phanganabagi damak mission amaga loinana ma ki poknapam lamdam thadokibani adubu TH Muibvah gi somdan khongsat ase maramzade amadi mai pakpa khongsat natte maramdi ma ki khongsat aduna naga singi oiba apamba sing puraktuna lakpa natte hairi cherol asina makha taraduna hai NSCN-IM na isak amasung Muibvah gi luching makhada makhoi animakna NSCN-IM ki khulai paiba cadre Singda yathang piduna naga nationalism amasung sovereignty da luchingduna leplamba naga singi luchingba kaya ama hatokpikre masida sunatna NSCN gi luchingba asina Indian Army ga lanthengnabagi namada naga gi khul kaya maithaba tax kaya khongatpa chathaduna lakli hauzik su naga gi nationalism amasung ningkha tamnabagi damak naga miyam khaktana leptuna amadi kathoktuna lakli bani manipurda kundariba naga purupseng maru oina micham praja seng nationalism amasung ningkha tamnabagi damak awat chaina kaya khangduna lakli adubu NSCN leader Muibvah international gi lam kaya da chatuna lalawbagi namada nungai thuktuna laiki hiramsing asi yengluragadi NSCN-IM ki leader amasong masigi amwing singna naga miyamda Lalle Haijagdbni thenglabasu thengna hauzik phawba naga gi luchingbasing amadi search ki member singna NSCN-IM ki leader singbu naga miyamda makhoina mamangda tawkiba aranba tabak sing adugi damakta Lalle Haijagdbni haina serol asina phongdorokli ningsingba yai ZUF na mamangda su NSCN-IM na naga purup sing oiriba Liangnong ki miyam Jemi Liangmai amasong Rongmai naga singda onchinduna atamnana harassment piba hatpana chingba tabak sing leptana sathaduna lagli amadi NSCN-IM na sigumba miyot minei amadi miyat mipuna si leptrabadi naga singi manungda makhoi masal khatnaban natna solution purakloi haina phongdokpa laikre haina su cherolasina makhatari makha satharakpada nungthil pause gi chepong ama oiriba kangla paudagi lokhotjadaga tamjage Churasanpurda kuki khulai paiba singna power department ki Miyoi taret tamthina putharam lehari haukiba tang taraga nipanda Churasanpur district ki tuibong da laiba 33/11 kV sub station da thabak tauba Manipur State Power Company Limited MSPCL gi employee taret kuki khulai paiba singna tamthina putharam lehari pawasina makata na hairi bana khulai paiba singna tamthina phuram kiba duda sub station asigi officer in charge amasu yawi makoi sing adu karigi damakta phuram libano haibadu hojik pawba chapsana khangba ngamdri adubu Churasanpur Police ki maikaidagi thadok asigi matangda case ama register tawduna mara laiba miyoi adu phanabagi investigation chathaba hokre hari maraga sida MSPCL gi SSSD 9 SD3 ki manager na thadorokpa chirolaman hairibana khulai paiba sing aduna October 19 gi numidang pung manga makhairom taba matamda tuibongda laiba 33/11 sub station da thabak tawba officer in charge ama yauna staff taret hing na hing saba makhai putharambagi thawdok adu akanma moongda kanjam tawi essential public service workers singda asigumba makhalgi hingsa amasung tamthina pu chaibagi thong sing chatharamba asi yaba ngamloi hairaduna thong asi workers singi sepsing fundamental right ta chawna singnaba pibani maramaduna thodok asigi matangda mari leinaba singna manung mapa naidaba investigation chathaduna chenariba miyoi singi mathakta matik chaba action lokhatkadabani amaromda October 10 gi ahing nongyai phawbagi manungda mari leinaba singi mekaidagi customary law gi matungina hairiba issue asigi matangda warisinama puraknaba honagadabani karigumba daita leiba singna piriba matam asigi manungda warisinama puraknaba honadrabadi administrative level da lebak asigi leiriba logi matungina mara leiba miyoi sing adugi mathakta matik chaba cherak pinaba thabak paikhatlagani
Loinana matung tarakpada miyam amasung public service workers singi marakta nungsi sanana laiminanabgidamak employees singda makatana ayat apan piroi amadi kahenbat thawang sing chatharoi haibagi thajaba ama pigadabani haina dabi tarokli amaromda kuki khulai paibasingna MSPCL gi employees sing tamthina phurambagi tawdu adu tongan ba makai kyadagi akanba moongda kandem tarokli panbaya abadi hauzik manipurda PR sasan lairabasu kuki jo singna control tawraga lairiba Churasanpur district ki area singdadi hauzik pawba mapung oina law and order gi phibam asi control tawba ngamdana lairibani hairi maka chatarakpada nungthil pawse gi chepong ama oiriba wayal kati dagi lokotchadaga thamjage Manipur assembly linkatki bagi thauram pangthokre inner Manipur parliamentary constituency gi MP Dr. Angomsa Bimol akoijamna kumja 1948 ta Manipur gi ahanba assembly linkatki bagi humbodraga tarit chuba kumon thauram Impal hotel gi sangai hall la pangthokre hiramasi gi matangda MP na thadorokpa cherolamana hai MLA yankhaiga mapan amasong MP ani chebau pibagi manungda Indian National Congress ki legislature kaktamak thoram aduda saruk yakhi kumza 1949 gi matung tarakpada yamna tangna pangthokpa thoram aduda saruk yakhiba legislature singna hauzik lanjenaduna leiba internally displaced person IDP sing masa gi mayumda hanjilanaba wafam khanaki highway airport hospital amadi mai tampham laisang singda mipum khudimakna aki akhang leichana changba yanabagi thawrang lokhatpagi matangdasu kupna khanaki hairi thawrangge saruk ama oina kumza 1948 ki October 19 da Maharaj Buddhachandrana ningsingningai oiba maongda assembly da wangang kibagi atenba video ama utki mifam aduda saruk yakiba member khudimakna Manipur da democracy gi mapangal kangkathanbaga loinana ingtappa phibam halaknaba warep lauki khundaminari ba puru masal gi marakta nungsi sanaba puraknabagi matangdasu kupna khananai nakhi maka jatarakpada nungthil pawse gi chepong ama oiriba pawningkhol dagi lokotchadaga thamjage Manipur da tungkoina chanagadaba tangdu leitaba phibam puraknaba honabada mipum khudimakna achauba thodang lawpham thoi haiba governor gi ofam thamjage Manipur da tungkoina chanagadaba tangdu leitaba phibam puraknaba honabada mipum khudimakna achauba thodang lawpham thoi haina Manipur gi governor Ajay Kumar Balana phongdokre wafam ase ahanba Manipur Rifles ki parade ground ta pangthokiba Manipur Police ki chama kuntraga mari suba Rising Day gi thoramda mangna phongdokibani Manipur Police ki DGP Rajiv Singha yauna atai makok thongba kayana saruk yaduna pangthokiba thoramadudha Governor Ajay Kumar Balana makhatana hai kumza 2023 ki May 3 dagi horokkiba irang aduda Manipur Police na asauba thodang lawduna miyamgi punchi amadi lanthum state asigi law and order gi phibam ngangnaba angamba thakta honaki haina magna Manipur Police pu singthaki loinana counter insurgency operation popi thabagi thabak maru phangna mutanaba honabada amadi miyam yaifa thorang amasong modernization ga mari leinaba thabak thoram singda Manipur Police ki personal singna ngasi phawba singtha ningai oiba thodang kaya lawraga lakli hainasu Governor Ajay Kumarna makhataki thorambaduda saruk yakiba Manipur Police ki DGP Rajiv Singhana hai kumza 2023 ki May 3 dagi thorokkiba irang asida Manipur Police ki personal singna haukiba chahi ani asida singnaba thabak thoram kaya ama mayoknaraga lakli adubu atopa security force ki matenga loinana mathau taba matamda Manipur Police ki personal sing achauba thodang kaya lauri haujikti state asi mahoksa gi phibamda tapna hanjilakpa haure lakkiba nongmai sing ayamana lokhotpa ngamkibaga loinana nongmai ma sing humbudraga nipan romsu surrender torokpasu leire haina DGP Rajiv Singhana makatana phongdokki thoromaduda Manipur lengaki Chief Secretary Dr. Punit Goyal Security Advisor Kuladip Singha amadi MLA Singh amadi atai makok thongba official kayasu saruk yakhi loisilakpada nungthil pawse gi chipong ama oiriba kanglaipa ki mera dagi lokhotcharaga thamjage miyamna hana changeng loikraba political party sing para tambiba matam oire haiba Maheshwar ge upam thamjage Manipur na India da tinkiba matam dagi ngasi phawbada leiramba high command yana bachalamba party sing na toramba thabak sing miyamna munna khanglabani asigumba changeng loikraba sing asi miyamna para ama tambiba mathau tare haina RPI athawale Manipur State Committee ki President Maheshwar Thonaujam na phongdokre wafam asi RPI athawale gi nupi singi wing ama oiriba kaisamtong AC da leiba ima chama nipan bu taramna okpagi thoram ama ngasi kunung mamang ta leiba maipa complex ta pangthokiba
थौरंग मरी लेना चीफ गेस्ट की वरोल पीरदुना महेश्वर थौनाउजमना फोंदोखिबनी थौरम अदुदा इमा चामनिपान की लमजिंगबी प्रेसिडेंट ओइना इमा असम जिबलना ताबु खनखी लोइनना कैसामथोंग एसी की ओइना पुन्ना पोलिंग निफुगी इमा चामनिपान की थौपुगदबा इमा चोमरोमसु तराम ओखी थौरम अदुदा महेश्वर थौनाउजमना मखाताना हाई मणिपुर इंग 1949 ता इंडिया दा तिनख्रबा मतुंगदगी हौरगा हौजिक फावबदा पालंबा पार्टी सिंह मरु ओइना कांग्रेस बीजेपी पार्टी ना ममांग ममांग दा तौरंबा थबक सिंह ngasi मियाम मुन्ना खंगनरबा ngakतनी मणिपुर दा हौजिक थोकलिबा इरांग असिसु हौजिक की इश्यू ना नते हानादगी सोइदना लाक्लबा कया अदु ngasi पावबा सेमदोक्तना लाक्पदगी हौजिक इरांग असि थोकपनी असुमना तौरोइदबा थबक सिंह तौरगा ngasi की मणिपुर की फिल्म असि तालमलिबा पार्टी कुदिमक मियामना पारा अमा तंबीबा मतम ओइरे हाइकी मांगना मखाता ना हाई मणिपुर दा पॉलिटिकल पार्टी अमा खक्तना मेजॉरिटी ओइरगा लेंगाक पाइबगी नबी अमा लैबदगी लैरिबा पार्टी अचौबसिंग असिगी हाई कमानी हाइदुना लैरिबसिंगना मणिपुर मियामबु उसितबनी अचौब पार्टी नि हाइरिबा कांग्रेस अमसुंग बीजेपी ना मणिपुर की ओइबा थबक अमा तौगे खलकबदा हाई कमान की अयाबा ngaiduna लैबना तौबा ngamde मसी तहलोय हाइरबदी लैरिबा अचौब पार्टी सिंग असिगी मरक्ता मणिपुर की दमक थबक तौबा ngamba रीजनल की वखलोन चेनबा पार्टी खरा थोरकपा मथौ ताई लैरिबा अचौब पार्टी दा पुन्ना यौसिलगा मखोय खक्तना लेंगाक सेमनबगी महुत्ता रीजनल की वखलोन चेनबा पार्टी खरा यौलगा मणिपुर की दमक वांगांगबा थबक तौनबगी होनबा तंगाई फदबा लै मदु नत्तना हाई कमान चिंगना मणिपुर बु उसित्रिबा असि तोनबा ngamgadabani haiki maangna makhatana hai ngasi RPI party की इमा चामगनिपान हाइना मिंगथोंदुना लैरिबा नुपीसिंगी विंग असे अचंबा नते ngasi RPI अठावलेना मणिपुरदा रीजनल पार्टी अमा ओइना रिकॉग्नाइज तौबदा इमासिंग अचौबा मतंग पांगखिबनी अमरोमदा युम खुदिमक्ता इमासिंगना मकुमता पुरिबा असिगुमना इमासिंगना पॉलिटिक्स ता यौसिंदुना पॉलिटिक्स की ओइबा अकुप मतासिंग पुबा ngamgadabani मतमदुदा लैरिबा असोइबा पुनमक सुमथोकपा ngamgani ngasi RPI की इमा चामगनिपान सिंह ओग्लिबासिना पॉलिटिक्स करीनो अचुंबना करीनो आरानबना करीनो खांगदोलगा मणिपुर पुंबदा अचुंबसिंग संदोकपदा साउना मतेंग ओइगदौरिबनी असुमना इमासिंग असिगा लोइनना चमिनरगा मणिपुर असि अवोनबा अमा पुरकनबा पुन्ना होनमिनसे हाइना मांगना मखाताना फोंदोखि।